ꯃꯌꯥꯝꯁꯦ ꯑꯩ ꯉꯁꯤ ꯊꯣꯡꯒꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤ ꯀꯩ ꯊꯣꯡꯉꯛꯀꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯀꯨꯏꯔꯕꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯀꯥꯏꯔꯤꯉꯩꯁꯤꯗ ꯑꯩ ꯆꯥꯍꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯥꯏ ꯃꯤ ꯇꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯌꯨꯛꯀꯤꯅꯤ ꯑꯗꯣ ꯑꯩ ꯁꯤꯗ ꯍꯥꯄꯛꯇꯣꯏ ꯃꯌꯥꯝꯁꯦ ꯑꯩ ꯁꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯍꯪꯒꯥꯝ ꯃꯇꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯂꯥꯗꯤ ꯅꯠꯇꯦ ꯃꯇꯣꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯜꯂꯀꯥꯟꯗ ꯁꯤ ꯑꯃ ꯍꯥꯞꯄꯅꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯈꯔ ꯈꯛꯇꯅꯤ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯣꯟ ꯌꯥꯝ ꯂꯩꯗ꯭ꯔꯦ ꯄꯥꯈꯣꯟꯁꯤꯁꯨ ꯑꯩꯈꯣꯏ ꯆꯦꯗꯒꯤ ꯉꯔꯥꯡ ꯂꯧꯍꯧꯏꯅꯦ ꯑꯩꯅ ꯂꯩꯇꯦ ꯃꯥꯁꯨ ꯉꯁꯤ ꯆꯒꯦꯝꯄꯣꯝꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯁꯤ ꯂꯧꯍꯧꯔꯤꯅꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯋꯥꯏ ꯎꯆꯦꯛ ꯃꯔꯨꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯣ ꯁꯤꯁꯤꯒ ꯑꯗꯒꯤ ꯁꯤꯁꯨ ꯍꯥꯞꯇꯣꯏ ꯁꯤ ꯂꯣꯏ ꯍꯥꯞꯇꯣꯏꯅꯦ ꯑꯗꯒꯤ ꯁꯤꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯁꯤꯁꯨ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯃꯔꯨ ꯃꯔꯥꯡꯒꯨꯝꯕ ꯑꯗꯒꯤ ꯍꯔꯤꯕꯣꯞꯒꯨꯝꯕ ꯃꯅꯨꯡꯗ ꯌꯥꯎꯔꯦ ꯑꯗꯒꯤ ꯍꯤꯡꯁꯤꯁꯨ ꯈꯔ ꯍꯥꯞꯀꯦꯕꯀꯣ ꯑꯗꯒꯤ ꯃꯣꯔꯣꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤꯗ ꯃꯔꯨꯅꯤ ꯑꯩ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯌꯣꯡꯆꯥꯛꯁꯤꯁꯨ ꯌꯥꯝ ꯍꯥꯞꯄꯣꯏꯗ ꯑꯃꯃꯨꯛ ꯈꯛꯇꯪ ꯍꯥꯞꯀꯦꯕꯀꯣ ꯃꯔꯨ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏ ꯈꯣꯛꯇꯣꯛꯑꯒ ꯑꯗꯒꯤ ꯁꯤꯅ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩ ꯍꯋꯥꯏꯖꯥꯔ 3 ꯇꯧꯒꯦ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯎꯗꯕꯤꯗ ꯆꯦꯡ ꯅꯨꯡꯒ ꯌꯥꯎꯗꯕꯤ ꯍꯋꯥꯏꯖꯥꯔ ꯉꯥꯛꯇ ꯄꯨꯔꯥ ꯄꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯐꯖꯅ ꯍꯋꯥꯏꯖꯥꯔꯁꯦ 3ꯅꯦ ꯁꯤꯗ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ 3ꯁꯤꯒ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯇꯤꯜꯍꯧꯒꯨꯝꯕꯗꯤ ꯋꯥꯠꯂꯤ ꯇꯤꯜꯍꯧ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯂꯩꯕ ꯑꯩꯅ ꯆꯠꯍꯟꯈ꯭ರೆ ꯑꯉꯥꯡꯗ ꯊꯥꯔꯒ ꯇꯤꯜꯍꯧ ꯂꯩꯔꯕ ꯇꯤꯜꯍꯧ ꯄꯣꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯇꯤꯜꯍꯧ ꯂꯩꯔꯦ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯄꯛꯀꯗꯣꯏꯅꯦ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯞꯄꯛꯑꯅꯤ ꯆꯥꯎꯏꯀꯣ ꯑꯗꯒꯤ ꯑꯇꯩ ꯀꯩꯀꯩ ꯍꯥꯞꯀꯗꯕ ꯂꯩꯔꯤ ꯍꯥꯏꯗꯤ ꯆꯒꯦꯝꯄꯣꯝꯕꯁꯤꯗ ꯉꯥ ꯑꯌꯥꯏꯕꯁꯨ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯏꯕꯦꯝꯃ ꯉꯥ ꯑꯗꯨ ꯈꯥꯡꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥ ꯑꯌꯥꯏꯕ ꯌꯥꯎꯕꯅꯤ ꯑꯗꯨꯁꯨ ꯍꯥꯞꯄꯨ ꯉꯥ ꯑꯌꯥꯏꯕꯁꯨ ꯍꯥꯞꯀꯦꯕꯀꯣ ꯑꯗꯒꯤ ꯃꯌꯥꯝ iPhone ꯑꯍꯟꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛ $999 ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯇꯥꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯍꯟꯕ ꯐꯣꯟꯗꯤ ꯂꯣꯏꯅ ꯄꯥꯝꯅꯩꯌꯦꯕ ꯑꯩꯁꯨ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯇꯒꯤ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯗꯕꯤꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯦ velvet.com ꯍꯥꯏꯔꯤꯕꯁꯤꯗ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤ cash on game select ꯇꯧꯔꯒ high profit ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝ velvetꯁꯦꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ casual game ꯑꯃꯅꯤ ꯌꯨꯖꯔꯁꯤꯡꯅ jackpot ꯑꯁꯤꯗ hit ꯇꯧꯔꯒ ꯌꯥꯝ ꯆꯥꯎꯅ big winning ꯇꯧꯒꯗꯧꯔꯤꯕꯅꯤ ꯄꯣꯔꯁꯇ ꯕꯦꯇꯜ ꯇꯧꯔꯒ ꯅꯁꯥ ꯅꯊꯟꯗ ꯄꯥꯔꯁꯣꯅꯦꯜꯂꯤ ꯑꯣꯏꯅ jackpot ꯂꯧꯕ ꯌꯥꯒꯅꯤ velvetꯇ one eveningꯗ ꯋꯥꯎ ꯗꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯌꯥꯝꯁꯨ ꯐꯪꯕ jackpot ꯑꯣꯏꯅ ꯑꯗꯨꯅ ꯑꯅꯧꯕ ꯌꯨꯖꯔꯁꯤꯡꯗꯤ 108 free spin ꯐꯪꯒꯗꯧꯔꯤꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯂꯤꯡ ꯑꯗꯨꯗ ꯆꯪꯉꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯃꯦꯟꯗꯨꯗ ꯄꯤꯟ ꯇꯧꯔꯒ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 1,000 ꯗꯤꯄꯣꯖꯤꯠ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯄꯩꯁꯥ ꯄꯦ ꯇꯧꯕꯤꯔꯣ velvet ꯑꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯂꯥꯏꯅ ꯇꯥꯟꯕꯤꯔꯣꯕꯀꯣ ꯁꯤꯒꯤ velvetꯇ cash on spot velvet ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯅꯀꯣ ꯑꯄꯥꯝꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯥꯟꯅꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯔꯦꯖꯤꯁꯇꯔ ꯑꯗꯨ ꯇꯧꯕꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯕꯣꯅꯁꯁꯤꯡꯗꯨꯁꯨ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯕꯣꯅꯁꯁꯤꯡꯗꯣ ꯑꯗꯨꯁꯨ ꯐꯪꯕꯤꯔꯣ ꯕꯣꯠ ꯑꯗꯨꯗꯒꯤ velvet ꯑꯁꯤꯁꯨ ꯉꯁꯤꯗꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯁꯤꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯣ ꯉꯥ ꯑꯌꯥꯏꯕꯁꯨ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯌꯥꯎꯕ꯭ꯔꯥ ꯑꯣꯀꯦ ꯑꯁꯤꯅ ꯑꯌꯥꯝꯕ ꯑꯃ ꯌꯥꯎꯕꯅꯦ ꯑꯌꯥꯝꯕ ꯁꯤꯗꯤ ꯌꯥꯝꯗꯦ ꯈꯔ ꯑꯌꯥꯝꯕ ꯌꯥꯎꯕ ꯉꯥ ꯑꯌꯥꯏꯕꯒ ꯇꯧꯔꯒ ꯐꯖꯅ ꯊꯣꯡꯖꯔꯒꯦ but boy ꯁꯤ ꯂꯩꯔꯦ ꯌꯥꯝꯃꯝꯗ꯭ꯔꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯥ ꯁꯤ ꯂꯩꯔꯦ ꯁꯤ ꯉꯥꯁꯤꯒ ꯍꯥꯞꯄꯛꯑꯒ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯃꯃꯝ ꯁꯤ ꯂꯣꯏꯅ ꯆꯥꯝꯃꯕꯅꯤꯀꯣ ꯁꯤꯁꯨ ꯆꯥꯝꯃꯦ ꯁꯤꯁꯨ ꯆꯥꯝꯃꯦ ꯂꯣꯏꯅ ꯆꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯩꯕꯤꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯣꯛꯀꯗꯕꯗꯣ ꯍꯥꯏꯗꯤ ꯑꯗꯣ ꯈꯨꯊꯣꯡꯁꯨ ꯃꯥꯟꯅꯔꯝꯃꯣꯏꯀꯣ ꯑꯗꯣ ꯑꯩꯒꯤ ꯈꯨꯊꯣꯡꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦꯕ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯁꯤ ꯍꯥꯞꯀꯗꯕ ꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯄꯣꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯋꯥꯎ ꯃꯅꯝꯒꯁꯦ ꯅꯞ ꯅꯞꯀ ꯂꯥꯎꯋꯦ ꯍꯋꯥꯏꯖꯥꯔꯁꯦ ꯑꯃꯨꯛ ꯍꯥꯎꯔꯅꯤ ꯃꯌꯥꯝ and ꯁꯤ ꯍꯋꯥꯏꯖꯥꯔꯁꯤꯅ ꯑꯃꯨꯛꯀ ꯉꯔꯥꯡꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯉꯔꯥꯡꯒꯤ 2 ꯈꯛꯇꯪ ꯂꯧꯍꯧꯕ ꯑꯗꯒꯤ ꯉꯁꯤꯁꯤꯅ ꯑꯃ ꯂꯧꯍꯧꯕꯅꯦꯕ ꯉꯔꯥꯡꯒꯤꯁꯤꯁꯨ ꯍꯥꯎꯗꯣꯏꯅꯤ ꯄꯨꯟꯅ ꯍꯋꯥꯏꯖꯥꯔ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩ ꯇꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯆꯨꯁꯦ ꯃꯥꯏ ꯃꯆꯨꯁꯦ ꯋꯥꯎꯊꯣꯛꯑꯦ ꯁꯤꯗꯤ
mana aduga next na asise khoi pakon hapo diga sina morok se atek pa ko adagi morok khoi uchi thi morok to adu yaure ba aduga sina still ho aduga sina khoigi haribop bopsu thakchalo manam nushina bako di hoji wal ise yongchak wale yongchak do khoi mana kena to bujaki khot pagi ko yongchak khola ba bem aduga sina nga ayaiba si thakchalo nga ba thaksu hawbane मैम हाइदी चगेम पोमसे को थाव ngौरसे को अदो आइगी ओइनदि थाव ngौरोगे आई थाव ngौब चानिंगदे थाव ngौब चारदि हेन ले थोप हेलेबो को दुगे आई थाव दि ngौरोगे अदुगा मैम तु सिगी योंगचाक से हाइदी पिकना सोइद्रसु को खोइ सुमाइना थिओ अदुगा तु सिगी चांग से आया अमम मोइना सुमाइना सुम हापोबो को खर लीबे टाइप तौद्र सुमाइना हापो हाइदी योंगचाक से मरु यम चावेबको अदुना मरु चावबैसु नतना नहान लेरि इदना अदुदा अदगी सिगी मरु मरांग से खरा हापो याम दबिदा अदुगा खोइगी मथंगदा हिंग अदुगा को मैम हाइदी मचुदी हापकिनु को मचुदी हुजी हापदिने हिंगनम नंबनेबा अदुना मचुदी कम कांदा हामने हार कांदो फ्रेंड कय हानि हिंगजांग दो सौगलपे टाइमिंग दो अदुदा हापोबा अदो सौगलपे टाइमिंग दो हापा कांदा फजन ओलो मादि तोइरि हाउदना को जगेम पोमबदि सौरेदना मैम से हौजिकसे अदो हौजिकसे सि सौगलाबनिना को आई ngasai sing hapa adagi kaino hapa da hapaude ado machu se habase ko si sauringe da machu hapa dine machu manam yengang manam namdabne ba loire मैम to silai nang laudra haudo manbra मैम yango de loire ado ko मैम si se machu se ai phone oibera kain di khang deba ko phajare adu tar su phone da khitang sangni taweba ko adu tar si se haidi sidana machu se su phajadara khara hangam su hak pai sangni ne ba ko hawai thagum ha pagi adu go hren video da di kaini front camera da namak pagi ko yam sumaina si machu se tar ko sangagi henjana ta ni ba khang no मैम तो सिदा सिना सिंजु दौगे दौबने बैना सिंजु से माइ म्यान से को सिदना हंगाम मतोन दो आइने फजन पिकने सोइरे अदुगा योंगचा खापे तिलहौ लेरे अदु सिना खोगी कैनोने करी काउग्रे कई सिना मोरोक से हाइदी सिगी इरो हाइदी सिंजु से को हुजिकती कानि मोरोक से थाव दा ताउथोगा ngौबना ngौरेदना अदगी ngari से तौरगा अदुनेना सिंजु मेटपदे am हावबा एंगरांग योंगचा सिंजु मेटपदु हावमनबि को सि मोरोक सिंगो ताउथोगा मेटोइने मेटोरागा सिनि सिंजु तौरागे हेलो मैम ando मैम ai ngasi de ko haidi agi ma ichilnaw singa charo haibda ai ngasi charo ka doine ado ai ngasi charo ka doise ai harake ko मैम sina chagem pomba leire tu sina no sumai lak sale de machu je phajai ba sumai lap tho de machu se mu gi da sina khar somna na mamma ko duga sina yongchak singju aduga ai gi de pafor leire pafor yaw da ya te ai gi di ado sida su hai do e ko hadi chagem pomba se ado मैम ai si oina chara ai ngasi gi di मैम video se lo bo yang dio aduga ko मैम ai tu sigi microphone se ai kaino do magi chapsan na ba kaino do adu yawramdre ha ba ai microphone se aduna khoigi phi phongna ba kaino do aduna tawra ba cha ba horage ko मैम kichi kiye aduga cha dingi da lai cha khana ai na si du ko to bu kaawre adu ma de ai sengna thado hongdre thadoge ando मैम ai cha na tawrage lo sina si khamasi chagem pomba se de so haidare ko adu so mu leire
anh đi không ạ hỏi đi hẳn Aso na kada yung sabi ko eh. Ma'am, ay prank tꯧꯕꯁꯦ prank tꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥ ꯃꯁꯥꯕꯨꯗꯤ ꯐꯔꯦꯕꯀꯣ ꯐꯠꯇꯥꯔꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯅꯣꯏ ꯇꯧꯔꯛꯇꯕꯅꯦ ꯂꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ prank ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯡꯉꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯅꯦ ꯆꯥꯛ ꯆꯥꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯥꯕꯅꯤꯅ ꯀꯩꯝ ꯈꯟꯗꯦꯕꯀꯣ ꯂꯥꯡꯉꯗꯤ ꯑꯩꯈꯣꯏ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ ꯁꯤ ꯈꯨꯍꯥꯎꯗꯤ ꯂꯣꯏꯔꯦ ꯄꯥꯐꯣꯔ ꯇꯣꯠꯁꯜꯂ ꯆꯥꯕꯒꯤ ꯑꯗꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯤ ꯄꯥꯐꯣꯔ ꯇꯣꯠꯁꯜꯂ ꯆꯥꯕꯩ ꯃꯑꯣꯡꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯔ ꯅꯨꯄꯤ ꯑꯃ ꯃꯣꯏ ꯍꯤꯟꯗꯤꯒꯤꯀꯣ ꯑꯗꯨꯗꯩ ꯎꯔꯛꯄꯅꯦꯕ ꯕꯦꯡꯒꯣꯂꯤ ꯑꯣꯏ ꯃꯥꯜꯂꯦ ꯃꯥꯁꯦ ꯌꯥꯝ ꯍꯥꯎꯕ ꯃꯥꯟꯕ ꯑꯗꯣ ꯑꯩ ꯆꯥꯔ ꯌꯦꯡꯉꯦ ꯃꯥꯁꯦ ꯄꯥꯐꯣꯔ ꯇꯣꯠꯁꯜꯂ ꯆꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯆꯥꯔ ꯌꯦꯡꯕꯅꯦꯕ ꯑꯁꯦꯡꯕꯁꯨ ꯍꯥꯎꯕ ꯃꯥꯜꯂꯦ ꯆꯥꯟꯅꯔꯝꯃꯦ ꯑꯩꯒꯤ 먹어, 분명.
Right. Hi. How am hai gần vậy? Không tờ. Hai đôi kiểu ở trên đấy. Calma. Yongchk yaudes습니다. Glass hinggang tailim.
ꯁꯤ ꯊꯝꯃꯁꯦ ꯑꯩ ꯉꯁꯥꯏ ꯄꯨꯈꯝꯗ ꯍꯥꯞꯄꯗꯣ ꯑꯗꯨꯗꯤ ꯇꯦꯡꯀꯣꯠ ꯑꯃ ꯃꯌꯥ ꯑꯣꯏꯅꯦꯕ ꯑꯁꯤꯅ ꯑꯩ ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯗꯤ ꯍꯥꯏꯅ ꯇꯧꯕꯒꯤ ꯍꯥꯞꯄꯛꯄꯅꯦꯕ ꯍꯣꯔꯦꯟ ꯑꯩ ꯆꯥꯔꯁꯨ ꯌꯥꯏꯗꯅꯀꯣ ꯁꯤꯁꯦ ꯍꯥꯎꯕ ꯃꯌꯥꯝꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝ ꯆꯪꯉꯒ ꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ